ꯑꯍꯥꯟꯕꯃꯛꯇꯗ Manipuri Audio Book ki maikaidagi pumnamakpu taramna ukjari. Audio Book asina Class 10 gi Manipuri Sahitya nachomda yauba Nongthombam Kunjamohan Singh na iba lamkoi wari Berlin Wall Yenglubada hairiba lamkoi wari asi lokachari. Lamkoi wari si haudrigai mangoinana lamkoi wari sigi samlakpa masak khara thamlabada lamkoi wari asida aibana German Democratic Republic koibada Berlinda numit kharani lairatuna Berlin Pal yenglukpagi paudam ama yamna marik chumna tamli. Kristagi taraga nipan suba chahi zada Berlin mayolam asi sinsang yamna leiba mayolam ama oina horakhibaga loinana malemgi mi sing yamba mayolam ama oirakhi. Adubu Ani suba lanjauna amang ata kaya thokhanki yengba chatpada aibana khanglai Berlin Pal sakibagi maram Nongchum Germany gi matik singna nongpok Germany gi mi singbu defect tawraknaba sizinarkiba pambai sing amadi khudam kaya nongpok ki mi singna nongchuk ki sarau amadi leibak manghanaba khuzil thawrang singdagi kannanaba Berlin Pal sakibani haiba khanglai. Masi sakraba matungda nongpok Germany na wat tapadaba chakhonga hongba leibak ama oirakpa aibana uri. Berlin Wall Yenglubada ZDR Diary Berlin da leigadaba kuite akaknaba matamgi manungda yengba yaba makai yengba tabani aduna khongna koibagi wa changde nongalaga chara wanba loibaga garida dum kakhatle Aikoina leiribasi Alexander Plastani Berlin gi mayoldi pak chauraba mamitana street nalaba lambi gi nakalanida leiri wangla wangdaba phazaraba dalan mayam Hotel Bellorina gi mami komai malemgi angangi library khara chathoklaga leiriba Karl Marx Avenue mafam asigi lambi dani angakpa phangna lan thingnakibado Yung kay pumnamak upul saki, lambi mapanda leiri ozagi sanglen, mosaic chanduna phazana saba yumjaw ma, mathangda leiri Lenin Square, manakda leiri Central Library, Lenin Memorial. Bus manungki microphone da ikoibu lamit tumit takli. Mayo lamasigi khwaidagi chawba park, landa sikiba miyamki ningsing khubam, leisu na leitengli. Haukiba chahi chada Berlin asi silsangna yamna leiba mayolam ama oina haurakpaga loinana malemgi mising yamba mayolam singi manungda ama oikhanlakhi. Adubu lanjawna kayada sathina mayeng tahanba ngambage haibadugi khudam haujiksu atoi akai amadi mongpham kayana oiri. Haujiksu leiri Frankfurt Street, Warsaw Street Atoi akai mayam asi taktoklaga nauhaunana mayolam asi semgatpada maruoiba thaudang laukibadi nupi singni mayolam asi tagiwa natte leibak asingi suni maramdi lat matungda nupa ayambadi lanphamdagi halakhidrabani mayolamgi mayaida imai niknik launa chelibi spri turelgi ichelga loinana haujiksu cheli macha masu mawa mapuroiba Mari mata kainabagi pinlu pirang. Khara chatlaga leiri achowa park ama mafam asida lanbi lising mangagi mongpham leiri. Khara chatlaga mung leiri macha mawa sing sikiba nupi singda kathokpa ningsing khubam. Adudagi leiri park ama Soviet lanmi singi mongpham lanmi lising anigi mathangda leiri anti-fascist partisan gi ningsing khubam. Lanjawgi khubamsing palluduna loiba naide thindana yawi Hamburg taibang mahikol adudagi National Library French Cathedral German Leibak Opera adudagi Brandenburg Sanathongda Lieutenant Colonel amana ikoibu oklami thongakpa kharana Sanathongda ngaklami maming chatlaba Sanathong asi sakiba 19 suba chahi chadani Sanathong asigi maninglomda khongkap kharatang chatlaga leiri Berlin Wall miyokda ikoibu pusilli yenghalli nongchukki matiksing nongpok Germany gi
ꯃꯤꯁꯤꯡ ꯗꯤꯐꯦꯛ ꯇꯧꯔꯛꯅꯕ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯝꯕꯩꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯝ ꯀꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯍꯜꯂꯤ ꯕꯔꯂꯤꯟ ꯆꯦꯛꯄꯜ ꯑꯁꯤ ꯁꯥꯈꯤꯕꯒꯤ ꯋꯥꯔꯤ꯫ ꯃꯤꯌꯣꯛ ꯑꯥꯗꯒꯤ ꯊꯣꯔꯛꯂꯒ ꯌꯦꯡꯕ ꯆꯪꯁꯤꯜꯂꯤ ꯕꯔꯂꯤꯟ ꯄꯜ꯫ ꯆꯦꯛꯄꯜ ꯑꯁꯤ ꯐꯥꯎꯕꯅꯤ ꯅꯣꯡꯄꯣꯛ ꯕꯔꯂꯤꯟꯒꯤ ꯂꯝ꯫ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯂꯩꯔꯦ ꯅꯣꯡꯆꯨꯞ ꯕꯔꯂꯤꯟ꯫ ꯆꯦꯛꯄꯜ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯎꯔꯛꯂꯤꯕꯅꯤ ꯑꯃꯨꯛ ꯅꯛꯁꯤꯟ ꯑꯃꯨꯛ ꯂꯥꯞꯊꯣꯛ꯫ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯌꯨꯝꯊꯣꯟ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯑꯃꯨꯛ ꯆꯨꯝꯗ꯭ꯔꯤꯡ ꯑꯃꯨꯛꯁꯨ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ꯫ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞꯀꯤ ꯌꯨꯝꯊꯣꯟ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯆꯦꯛꯄꯜ ꯎꯕꯗ ꯑꯩꯈꯣꯏ ꯐꯥꯒꯤ ꯇꯧꯅꯩ꯫ ꯊꯣꯡꯅꯥꯎꯗ ꯌꯦꯟꯁꯥꯡ ꯂꯥꯟꯅꯕ ꯌꯥꯒꯅꯤ꯫ ꯆꯦꯛꯄꯜꯒꯤ ꯅꯥꯀꯟ ꯑꯅꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯁꯤꯡ ꯑꯗꯣ ꯑꯉꯛꯄ ꯐꯪꯅ ꯅꯛꯅꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯒꯤ ꯌꯨꯝꯊꯣꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯕꯗ ꯑꯇꯣꯞꯄ ꯅꯥꯀꯟꯒꯤ ꯑꯌꯥꯕ ꯂꯧꯗꯕ ꯌꯥꯗꯦ ꯀꯩꯔꯥꯛꯅꯆꯤꯡꯕ ꯊꯥꯅꯅꯕ꯫ ꯕ꯭ꯔꯥꯟꯗꯦꯟꯕꯔꯒ ꯁꯅꯥꯊꯣꯡ ꯃꯅꯥꯛꯅ ꯆꯦꯛꯄꯜ ꯑꯁꯤꯅ ꯊꯝꯆꯦꯠ ꯁꯥꯔꯤꯕ ꯑꯁꯨꯝꯅ ꯃꯐꯝ ꯀꯌꯥꯃꯨꯛꯇꯁꯨ ꯁꯥꯕ ꯌꯥꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ ꯆꯦꯛꯄꯜꯒꯤ ꯃꯔꯦꯞ ꯑꯁꯤ ꯃꯤꯇꯔ 2ꯇꯅꯤ ꯑꯗꯨꯒ ꯑꯇꯩ ꯃꯐꯝꯗꯅ ꯃꯤꯇꯔ 3ꯗꯒꯤꯅ 3.5 ꯐꯥꯎꯕ꯫ ꯆꯦꯛꯄꯜ ꯃꯅꯥꯛꯀꯤ ꯋꯥꯡꯇꯛ ꯇꯧꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯡꯕꯗ ꯅꯣꯡꯆꯨꯞ ꯕꯔꯂꯤꯟ ꯐꯖꯅ ꯎꯔꯦ꯫ ꯂꯝꯀꯣꯏꯕꯁꯤꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯅꯔꯕꯗꯤ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯕ ꯇꯥꯟꯅꯒꯅꯤ꯫ ꯀꯌꯥꯗ ꯅꯛꯅꯈ꯭ꯔꯕ ꯑꯗꯨꯕꯨ ꯀꯌꯥꯗ ꯂꯥꯞꯅꯈ꯭ꯔꯕ꯫ ꯑꯩꯈꯣꯏꯒ ꯈꯨꯠ ꯍꯥꯏꯅꯔꯤꯕꯁꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯨꯛꯅꯤ꯫ ꯅꯣꯡꯆꯨꯞ ꯕꯔꯂꯤꯟ ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯕ꯭ꯔꯤꯇꯤꯁ, ꯑꯃꯦꯔꯤꯀꯥꯟ ꯑꯃꯗꯤ ꯐ꯭ꯔꯦꯟꯁ꯫ ꯈ꯭ꯔꯤꯁꯇ ꯀꯨꯝ 1868ꯗ ꯁꯥꯕꯅꯤ ꯆꯦꯛꯄꯜ ꯑꯁꯤ꯫ ꯅꯣꯡꯄꯣꯛꯀꯤ ꯀꯥꯡꯕꯨꯅ ꯐꯤꯕꯝꯅ ꯀꯠꯊꯣꯛꯄ ꯅꯤꯡꯁꯤꯡ ꯈꯨꯕꯝ꯫ ꯑꯗꯨꯗꯒꯤ ꯂꯩꯔꯤ ꯄꯥꯔꯛ ꯑꯃ ꯁꯣꯚꯤꯌꯦꯠ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯣꯡꯐꯝ꯫ ꯂꯥꯟꯃꯤ 2000ꯒꯤ ꯃꯊꯪꯗ ꯂꯩꯔꯤ ꯑꯦꯟꯇꯤ-ꯐꯦꯁꯤꯁ ꯄꯥꯔꯇꯤꯖꯤꯌꯟꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ꯫ ꯈ꯭ꯔꯤꯁꯇ ꯀꯨꯝ 1868ꯗ ꯁꯥꯕꯅꯤ ꯆꯦꯛꯄꯜ ꯑꯁꯤ꯫ ꯅꯣꯡꯄꯣꯛꯀꯤ ꯀꯥꯡꯕꯨꯅ ꯐꯤꯕꯝꯅ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯅꯣꯡꯆꯨꯞꯀꯤ ꯁꯔꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯥꯡꯍꯟꯅꯕ ꯇꯧꯕ ꯊꯧꯑꯣꯡ ꯊꯧꯗꯣꯏꯗꯒꯤ ꯅꯣꯡꯄꯣꯛ ꯀꯟꯅꯅꯕ꯫ ꯆꯦꯛꯄꯜ ꯁꯥꯗ꯭ꯔꯤꯉꯩꯗ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯣꯡꯆꯨꯞꯀꯤ ꯀꯥꯡꯕꯨꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯥꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯂꯩꯔꯩ ꯆꯥꯔꯩ ꯊꯛꯂꯩ ꯑꯆꯥꯊꯛ ꯂꯩꯗꯨꯅ ꯄꯨꯈꯤ꯫ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯑꯆꯥꯊꯛ ꯑꯃꯗꯤ ꯐꯤꯔꯣꯜ ꯅꯣꯡꯄꯣꯛꯂꯣꯝꯗ ꯌꯥꯝꯅ ꯍꯣꯡꯏ꯫ ꯂꯥꯛꯂꯒ ꯆꯥꯔ ꯊꯛꯂꯕꯇ ꯅꯠꯇꯅ ꯂꯂꯣꯟꯕ ꯑꯣꯏꯅ ꯑꯆꯥꯊꯛ ꯑꯃꯗꯤ ꯐꯤꯔꯣꯜ ꯅꯣꯡꯆꯨꯞꯂꯣꯝꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯄꯣꯠ ꯃꯄꯣꯠ ꯄꯨꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯕꯗ ꯅꯣꯡꯄꯣꯛꯀꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯀꯟꯕ ꯆꯩꯐꯨ ꯄꯤꯔꯛꯈꯤ꯫ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯐꯤꯔꯣꯜ ꯋꯥꯠꯁꯤꯜꯂꯛꯈꯤ ꯃꯃꯜ ꯍꯣꯡꯅ ꯊꯝꯕꯗ ꯋꯥꯁꯤꯜꯂꯛꯈꯤ꯫ ꯑꯁꯤꯇ ꯅꯠꯇꯅ ꯌꯥꯝꯅ ꯋꯥꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯧꯒꯠꯆꯔꯛꯄꯇ ꯉꯥꯏꯖꯔꯤꯕ ꯂꯥꯏꯔꯔꯤꯕ ꯅꯣꯡꯄꯣꯛꯅ ꯁꯦꯟ ꯌꯥꯝꯅ ꯇꯤꯡꯗꯅ ꯗꯥꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ, ꯇꯥꯏꯕꯪ ꯃꯍꯩꯀꯣꯜꯒꯤ ꯑꯣꯖꯥ, ꯁꯥꯏꯟꯇꯤꯁ ꯈꯔ ꯄꯨꯊꯣꯛꯆꯕ ꯑꯗꯨꯁꯨ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯂꯥꯛꯇꯨꯅ ꯈꯨꯠꯁꯨꯃꯜ ꯆꯥꯎꯅ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯈꯤ꯫ ꯁꯣꯁꯤꯌꯦꯂꯤꯁꯠ ꯅꯣꯡꯄꯣꯛꯇ ꯈꯨꯠꯁꯨꯃꯜꯒꯤ ꯆꯥꯡ ꯑꯁꯤ ꯊꯣꯏꯅ ꯈꯦꯟꯅꯍꯟꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯈꯨꯠꯁꯨꯃꯜ ꯋꯥꯡꯅ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯌꯦꯡꯗꯨꯅ ꯅꯣꯡꯆꯨꯞꯂꯣꯝꯗ ꯆꯠꯈꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯀꯥꯡꯕꯨꯅ ꯍꯔꯥꯎꯅ ꯄꯨꯡꯖꯥꯎ ꯊꯤꯟꯈꯤ, ꯆꯣꯡꯊꯣꯛꯂꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯀꯟꯅꯅꯕ ꯄꯥꯝꯕꯩ ꯊꯤꯔꯛꯄꯗ ꯆꯦꯛꯄꯜ ꯁꯥꯕ ꯇꯥꯈꯤꯕꯅꯤ꯫ ꯆꯦꯛꯄꯜ ꯑꯁꯤꯅ ꯁꯥꯡꯂꯤꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 162ꯅꯤ꯫ ꯃꯈꯣꯏꯒꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯑꯇꯩ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯤ꯫ ꯂꯥꯏꯔꯕ ꯂꯩꯕꯥꯛꯁꯤꯡꯅ ꯁꯦꯟ ꯆꯪꯅ ꯑꯅꯤꯡꯕ ꯆꯥꯎꯅ ꯗꯥꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ, ꯁꯥꯏꯟꯇꯤꯁ ꯈꯔꯇꯪ ꯄꯨꯊꯣꯛꯆꯔꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯈꯨꯠꯁꯨꯃꯜ ꯑꯋꯥꯡꯕꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯄꯨꯊꯣꯛꯄꯤꯈ꯭ꯔꯤ꯫ ꯂꯥꯏꯔꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗꯒꯤ ꯀꯥꯟꯅꯕ ꯐꯪꯍꯧꯗꯦ꯫ ꯆꯪꯈꯤꯕ ꯁꯦꯟ ꯃꯥꯡꯗꯨꯅ ꯇꯣꯛꯏ꯫ ꯃꯁꯤꯕꯨ ꯐꯖꯕ ꯂꯣꯟꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟ ꯗ꯭ꯔꯦꯟ ꯀꯧꯏ ꯑꯗꯨꯒ ꯁꯣꯁꯤꯌꯦꯂꯤꯁꯠ ꯂꯩꯕꯥꯛꯇꯒꯤ ꯄꯨꯊꯣꯔꯛꯄ ꯑꯣꯏꯔꯒꯅ ꯗꯤꯐꯦꯛꯁꯟ ꯊꯣꯜꯂꯤ꯫ ꯕꯔꯂꯤꯟ ꯄꯜ ꯁꯥꯔꯕ ꯐꯥꯎꯕꯗ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯎꯠꯄꯥꯠ ꯂꯦꯞꯇ꯭ꯔꯤ꯫ ꯄꯜ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯖꯥꯖ ꯏꯁꯩ ꯅꯣꯡꯃꯥꯏ ꯎꯠꯂꯒꯅꯤ, ꯗꯤꯁꯀꯣ ꯇꯧꯔꯒꯅꯤ, ꯅꯨꯄꯤꯁꯤꯡꯒꯤ ꯀꯦꯕꯔꯦꯠ ꯗꯥꯟꯁ ꯎꯠꯂꯒꯅꯤ꯫ ꯏ ꯈꯦꯡꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ
ꯏ ꯈꯧꯔꯥꯡꯕ ꯄꯣꯛꯍꯜꯂꯤꯕ ꯅꯣꯡꯆꯨꯞꯂꯣꯝꯗ ꯗꯤꯐꯦꯛ ꯇꯧꯔꯛꯅꯕ꯫ ꯑꯗꯨꯅꯁꯨ ꯂꯣꯏꯗ꯭ꯔꯤ, ꯋꯥꯉꯥꯡ ꯎꯄꯨ ꯃꯑꯣꯡ ꯇꯤꯚꯤꯗ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇꯕ ꯏꯁꯩ, ꯖꯒꯣꯏ, ꯀꯨꯝꯃꯩ ꯐꯤꯌꯣꯡ ꯀꯌꯥ ꯑꯉꯥꯡꯁꯤꯡꯕꯨ ꯃꯤꯍꯧꯍꯜꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯨꯟꯅ ꯈꯟꯊꯔꯨꯔꯕꯗꯤ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯌꯨꯝ ꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯔꯒ ꯑꯃꯅ ꯃꯥꯡꯅ ꯇꯥꯛꯅꯕꯗ ꯁꯤꯟꯗꯨꯅ ꯂꯩꯔꯒ ꯑꯃꯅ ꯃꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ GDR ꯏꯟꯗꯤꯌꯥ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯧꯕꯨꯔꯦꯜꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛꯂꯦꯟ ꯂꯥꯡꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯗꯤ ꯐꯤꯁꯔ ꯃꯇꯩ ꯃꯅꯥꯎꯁꯨ ꯂꯥꯛꯏ꯫ ꯑꯩꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ "ꯃꯦꯗꯥꯝ ꯐꯤꯁꯔ", ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯍꯦꯌꯔ ꯐꯤꯁꯔꯅ ꯍꯪꯂꯛꯏ, "ꯀꯝꯗꯧꯔꯤ?" ꯅꯨꯃꯤꯗꯥꯡ ꯆꯥꯛꯂꯦꯟ ꯆꯥꯅ ꯆꯥꯅ ꯋꯥꯔꯤꯁꯨ ꯆꯠꯊꯩ꯫ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯍꯦꯌꯔ ꯐꯤꯁꯔꯒꯤ ꯋꯥꯔꯤ ꯂꯣꯏꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯄꯨꯔꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯧ ꯅꯍꯥ ꯑꯅꯤ ꯑꯍꯨꯝꯗꯣ ꯎꯕꯗ ꯍꯦꯌꯔ ꯐꯤꯁꯔ ꯃꯍꯥꯛꯀꯤ ꯋꯥꯔꯤꯒꯤ ꯃꯄꯥꯡ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯂꯣꯏꯅ ꯑꯣꯚꯔꯋꯦꯠ ꯑꯣꯏꯔꯕꯅꯤ꯫ ꯆꯍꯤ 30ꯃꯨꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯌꯥ ꯋꯥꯅ ꯍꯧꯔꯛꯈꯤꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯈꯜꯂꯨꯕꯗ ꯃꯪ ꯑꯣꯏꯅ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯦꯁꯟ ꯈꯔ ꯑꯗꯨꯒꯤꯗꯃꯛ ꯁꯥꯡꯂꯕ ꯄꯔꯦꯡꯗ ꯂꯦꯞꯄꯗꯣ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯦꯁꯅꯤꯡ ꯁꯤꯁꯇꯦꯝ ꯂꯩꯇ꯭ꯔꯦ, ꯑꯆꯥꯊꯛꯀꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ, ꯆꯥꯛꯍꯣꯡ ꯑꯍꯣꯡꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯑꯋꯥꯕ ꯃꯇꯥꯡꯗꯣ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯋꯥꯔꯤ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟ ꯁꯤꯡꯍꯅ ꯏꯕ ꯂꯝꯀꯣꯏ ꯋꯥꯔꯤ ꯕꯔꯂꯤꯟ ꯋꯥꯜ ꯌꯦꯡꯂꯨꯕꯗ ꯍꯥꯏꯔꯤꯕ ꯂꯝꯀꯣꯏ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫